Chief Minister na ngasi lengaki office kaya sanggakre kaya ama sana na ba urep uyung tamkre. Amadi Mitai bu Sidul Tribe lista salhalo haibat dabi tawduna miyoi cha kaya na saruk yaduna khongchat chatkre. ISTB gi Manipuri pau miyang tabiri ba pumna makputaram na oksari hausik mapung iba pau pizari. Chief Minister N. Biren na ngasi Kwakaithel Police Outpost ki nauna saba building sanggakre thoromaduda Health Minister L. Jayant Kumar, MLA Subhash Chandra, DGP LM Khaute yauna police ki makok thongba official kaya su saruk yaki. Police Department, Kwakaithel Police Outpost. Mekolada nauna saba District Veterinary Hospital ngasi Chief Minister na sanggakre thoromaduda Veterinary Minister V. Hankalian yauna atai Minister MLA amade Department ke makok thongba official singsu saruk yaki. Of Sri V. Hankalian, Honorable Minister, March 2019. Amaromda Nauria Pakanglakpa Kendrigi Manungda Nauna Sagataba Club Tara Amadi Hyang Thang City Block Office Hananaba Chief Minister N. Biren ngasi urep uyung tamkre thoromaduda Health Minister L. Jayant Kumar Nauria Pakanglakpa Kendrigi MLA S. Subhash Chandra yauna official kaya su saruk yaki. Mitai bu Sidul Tribe lista salhalo haibat dabi tawduna miyoisa kaya na saruk yaduna ngasi khongchat chatkre Sidul Tribe Demand Committee na sinduna chatkhiba khongchat adu thangmaiban thau ground dagi hauki khongchat aduna thangmaiban thau ground dagi khuyathong tamna laklaga North AOC phawraba matung Kekrupat Minuthong tamna chatki Minuthong dagi khurai ohong pung tamna laklaba matung da soibam laikai gi lambi da phawraba matung Anna Singh Higher Secondary School nongmaibung namram suthek konung mamang phawduna chatlaga hapta kangjebung da lamthung pham oikhe mafam aduda miyam gi mifam pangthokhe mifam aduda masak naiba miyoi kaya na saruk yakhe Rally asi karigidamak pangthokpano mitai bu Sidul Tribe karigidamak ongadabano Sidul Tribe olaga lamdamasigi yelhomi kanba ngamgadra haibagi matangda tongan ba section gi miyoi singna ISTB News da makhoi gi oiba mot phongdoknarakle One-way traffic ni agoi chingdak chatpa yade singi silnaw mayam lakpa yai adu orgadi singi silnaw na khoi gi lamama laigre madu schedule lane 1 gre Now the purchase system will be changed. Sumain to na tora agadi aroi bada akoi gi leibam leroi angang jing horak kada bai chai su mayam gi leroi aduna akoi na makhoi su kona munna khandaraga I mean sawam thokte enkhale akoi puna leimina ji ai bani Fuji akoi population ji valley gi district taruk sidai sida 730 per square kilometer population density lere sidai sida mi lising yang khai ga thomjala kan sida akoi unsustainable oine ada akoi gi mi lamsi lehoroi ana akoi economic strata khar lower oibadi refugee oine ba magi mayumda adu concern dani akoi yam kana support tawjari sid lam gi protection jini schedule tribe work kan schedule area declare ta horaga akoi sidai sida atopa mapande lakwa mine lam leiba yadaba gi law se masing masing le hora kan dadi akoi 100% safe oide adu oraga su akoi 60-70% safe oina adu dani akoi support tawjari se Yalongmi amagi phangum thokpa hak singdo madu phangnaba gidamakta Indian Constitution gi akoi 342 clause 1 gi matung ina scheduled tribe gi status ta maitai bu scheduled tribe gi status ta akoi yahundana akoi yalongmi amoibagi chapchaba constitutional protection constitution oiba right singdo madu phangal Amarumda ngasigi miyam gi khongchat asida kaithel phambi ima ibel kaya su saruk yakhibana khwainamban kaithel da potpham phambagi chang yamna nemki lambi da mi chatpagi chang su nemki
Hauzik paliba laingakna government employees sing khungang amadi singi lamda chatuna miyamgi thabak tawna ba khungang chalo amadi ching chalo haiba thoram paikhat charabasu sing da posting taba employees singi marakta posting mafamda yaudabadegi khunja sing da thengnari ba awaba mayoknari ba sing kokhanna badi honadre imphal dagi kilometer sama marfuram lapa ukhrul district ke Nagaland galona badalai ba Jesami SDO office ta taba employees sing ukhrul district headquarters ta phambana office hasina konba mafamda lai ba khunja sing awaba mayoknare Khunja sing na SDO unanaba kilometer samatar nipal lapa ukhrul desi office ta zatpada khudongza da bakaya mayok nare hiramasida report ama ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯖꯦꯁꯥꯃꯤ SDO ꯑꯣꯐꯤꯁꯀꯤ ꯃꯀꯨ ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇꯅꯤ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁ ꯑꯁꯤ 2011ꯗ ꯄꯤ ꯆꯤꯗꯝꯕꯔꯝ ꯃꯁꯥ ꯂꯥꯛꯇꯨꯅ ꯁꯪꯒꯥꯔꯝꯕꯅꯤ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁ ꯑꯁꯤꯃꯛ ꯁꯣꯛ 2013ꯇ ꯑꯦꯗꯤꯁꯅꯦꯜ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯐꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ADC ꯑꯃꯠꯇ ꯄꯣꯁꯇꯤꯡ ꯂꯥꯛꯇ꯭ꯔꯤ ꯑꯃꯗꯤ SDOꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯇꯉꯥꯏ ꯐꯗꯕ ꯃꯇꯝꯗ ꯎꯔꯈꯨꯜꯗ ꯆꯠꯇꯨꯅ ꯇꯥꯟꯅꯗ ꯌꯥꯗꯕ ꯊꯕꯛ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤ Fibam asida khunjaching kari kari awaba mayok nari haibi matang ISTV da phone rakota SDO and its staff, the office function is at Ukrul, and then sometimes they visit their office, but seldom they come to this office. And the people of these villages, 11 villages, if they need some certificates or if they need documents from them, we have to travel from here to Ukrul, that is 118 kilometers. And that we faced a financial problem also, and it take times also for us. If the staffs and SDO they function their office here, that would be more convenient for us. Sometimes village disputes also happened here, and during that time also we have to walk this long distance, and they have to come from this long distance, and that give us inconveniences during this village boundary dispute also. SDO is post, memin the post ni ibni. Shida Jasamida. I am SDO is ukuda levni. Iran talk have the SDO chiba shida numik miri chinga. Kunde ke Jasami talkani, Jasami degi, Buster Tondega Ukujekini, Amuhalakini have the Hadama chinga by SDO chiba. Aduna equishi yamware. Champidona, German, Equibushu, Makwaki Kuni Hirvidi, me hinge Hibish, Kumbio hanging. Hauji Paliba Lenga Asinasu, Office staff Simbu, Kunja Singi Manak the Satuna, Tabaksu Haiduna, go to village, go to hillside Simba program Paikali. Adobo, Mapam Asida, Labam Tokpa, staff sing, Havidi Mapam Asida posting type, staff sing. Mafam asida tharakpa ngamdraga haiba programs asigi kanaba asi lairibra hainase hanglakli nanok thadangol oina pogdam jeriba ningthakram sana jaw mitai SDO office complex Jesami Ngarang numidang pung 13 minute 10 rom chatpada khongman mangjinda khanghaudana mai chaklakpadagi dukan taret amasung yumge saru khara tumna chakhrei mai chakpa adu kanbidana ba miyamna fire service ta haijabada matam chana yaurakte haina lamdam adugi miyamna penadre Thaudok aduda Dr. Somorjit ki yum gi saruk khara amadi bhara oina sanba stationery tailoring gari workshop furniture dukan amadi cyber cafe dukan sing yaukhrei ngasi thaudok thokphamda Manipur Pollution Control Board ki chairman L Radhakishore laktuna yangsin khrei khudaki oina mahak masagi maikaidagi lupa lising yangkhai mateng pikhrei lenga ki maikaidagi awa ana taraba singi damak kari mateng pangba yabagi haibadu hotnagani haina thajaba thamki boxi yam toina ngarang makta mafam atop atop thokpanina khar chection mi bama suchangi aikoina tumamdaida aigi jaga sida electric ki oiro electric short circuit lakpani khangde adagi mai hobuni khangde kanagumana mai ti amani khangde masina ngasidi mai tikpani di haiba chawkhraba dukan mayam ama lupa intamo crore mai chakreba masidi kamaina koi amuk hanjalakani natra replace tawkani aduna maram masina praja singna su thawa yobiru loinana aikoigi property singse aigi yom aigi any public ki aduga individual ki property ngasi insurance yobio insurance cover torogadi ngasi akhoi gi sigi laibak thibi sisu khoi tho moina khale adubo ngasi de khoi haukrabani na tungdadi masin masu paikhat piyor side tagi government gi side tagi hauji gi relief oina policing yankhai masu aina mayam da family sida victim family da pijare masida pangbai aba sarkar gi maikai dagi pangani haidana aina haijaraga mayam local gi lekai gi amadi club ki mayam singnasu
ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁꯤꯗ ꯀꯔꯤꯅꯣ ꯑꯉꯝꯕ ꯈꯔ ꯄꯥꯡꯕꯤꯔꯒ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯈꯤꯇꯪ ꯐꯒꯠꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯝꯗꯝ मियोई अमना फायर सर्विस ता पाव पीबा मतम अदुदगी पुंग अमरोम चोंथारगा लाखिबना का हेना मै चाखिबने हैना पेंदेबा फोंदोरखे पुंग 13 मिनिट तरा के अदायदा मै हौरपनेबको मै हौरपुजिदा मयाम जी मै साइ साइलेंट लाउनबदगी कांग कांग खिंगे खिंगबदगी अखै खुदक फायर ब्रिगेड पीरे पुंग 13 मिनिट कुंथा अदायदा पाव पीरे अदुगा फायर ब्रिगेड सिना पुंग 12 मिनिट तरा अदायदा लाय 1 hour लेफ्ट हाइबदी लाप्स लेदेबा मतम चाना फायर ब्रिगेड तुन लाखपिरम ओरगदी को अखै मै अचुक यामने फियम सोइजे अखै सोमदब जुयायबा अदु मतदा इसिंग लेतदना अखै खोंगंदगी मुक तोरगा जेनेरेटर तोरगा सिंगे अदु लेका म्याम होरगा फायर ब्रिगेड की मोय गाड़ी मरी गुंबा हम लागा अखै कल्लगा गा पुंग अनि गा मिनिट कुन्नी अदा कंप्लीट लोयना अदुगी वाइसे थमजनी अदुना फायर ब्रिगेड डिपार्टमेंट जे हौसिदि am चौखलबनिना खितंग अदुदा मियंग चगनिंगी हौजिक पावगी मरक थना तेन ब्रेक अमतंग अदोम के कॉन्क्रीट के युम सिंगदा नोंग युबा लेक्रक चटपा मदि सिंग चुमथबन चिंग खुदिमक इराई लाइन ngaktokpa ngamle manipur da han boina uk tiles house uripok ta fangbiragani drip guard season abiduna adom gi yum singbu nongju nungsa gi checking dagi ngaktokpiu loinana uk tiles house da makal khudingmak ki tiles granite marble aluminium na chingbasu fangbigani Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu The Great Wedding Sale by Mobile Furniture. Medillion Ambulance Services Manipurna Miyamgidam Hodokchere 24/7 ambulance service Masida hospital amadagi hospital amada patient puba yumdagi hospital da puhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tawbiyo amadi call tawbiyo Medillion Ambulance People Ambulance Northeast Ahanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki Makada Financial Institute amo in a Sakangraba Pradhan Mantri Awas Yojana Housing for All Bisan ki Makada subsidized loan pibada mangzil thariba Panchoi Housing Finance Company Limited amadi masigi subsidiary company singi sister yauna puna branch tara hum doyang dukjare miyamna financial facilities sing lobi na baning sing jare Panchoi Housing Finance Company Limited and its subsidiary group of companies. It's gotta be said that you look good in red. You make my life so easy and effortless. Easy smiles, easy miles. With you, you make my life so easy. Manipur Ahanbo oina puthokpa sanitary napkin Ningol Kudol haina mingthonba Bright Enterprises singdamai mathak yumnam lakai na puthokpa asigumba makal ge sanitary napkin asi athuba matamna Manipur miyam da phanganjargani yamna hygienic oiba sizinabada nungaiba amadi haksang chungningai leitraba asigumba sanitary napkin asi chanaba mamalda miyam da phanganjargani Ningol Kudol ब्रेक की तुंगदा तारामना ऑक्सरी मखाताबा पाउदा लम्फेलदा लेबा CSIR Northeast Institute of Science and Technology की प्रिंसिपल साइंटिस्ट ओइरिबा डॉक्टर एस बीर कुमार दा नेशनल साइंस डे गा मरी लेना नेशनल साइंस एंड टेक्नोलॉजी कम्युनिकेशन की अवार्ड अनि पिरकले इंग सोकलिसिंगनी तरनिपाल की ओइना इंडिया के मतंगायरबा राजेंद्र प्रभु मेमोरियल सिल फॉर साइंस रिपोर्टिंग एंड नेशनल अवार्ड फॉर आउटस्टैंडिंग एफर्ट इन साइंस एंड टेक्नोलॉजी कम्युनिकेशन थ्रू प्रिंट मीडिया इंक्लूडिंग बुक्स एंड मैगजीन की मना असी मिनिस्ट्री ऑफ साइंस एंड टेक्नोलॉजी की मखादा लेबा नेशनल काउंसिल फॉर साइंस एंड टेक्नोलॉजी कम्युनिकेशन के डिपार्टमेंट ऑफ साइंस एंड टेक्नोलॉजी ना न्यू दिल्ली दा लेबा जवाहरलाल नेहरू यूनिवर्सिटी दा पांगथोखिबा नेशनल साइंस डे की थौरम दा खुसिनरखिबनी अवार्ड सिंह असी खुसिनरकपगी थौरमदा गवर्नमेंट ऑफ इंडिया के प्रिंसिपल साइंटिफिक एडवाइजर पद्मश्री प्रोफेसर के विजय राघवन डिपार्टमेंट ऑफ साइंस एंड टेक्नोलॉजी की सेक्रेटरी प्रोफेसर आशुतोष शर्मा JNU की वाइस चांसलर प्रोफेसर M जगदीश कुमार सिंह मियोई सिंह सरुक याकी
Moirang Kendra Progressive Front na Manipur Rural Bank, Moirang Branch amadi People's Development Society Manipur na kusamnaduna Moirang Kendra gi Self Help Group Taramarida Nirak Subo oina loan gi sanction order yanthokpagi thorom ama Moirang Kaithel da laiba Purit Mandap ta pangthokre thorom aduda Moirang Kendra da mirep oikiba thongam santi Manipur Rural Bank Moirang Branch ki Branch Manager Arket Joni yauna mari lenaba miyoy kayana saruk yakhi Self Help Group amamamda lupa lising yang ki loan gi sanction order kusinabagi thoramadida branch manager Arke Jonina Self Help Group singna amana amada mateng pangnaduna chawkhatnaba honamina si haiki ilo tana social factor koigi isa na hejabo skill se aina kangbo skill do ai member yaw bise takpi tambiraga aina thaba ama subudu mana mateng waragi thaba ani thwe ani duna mi ani dong tamadi bari thwe asumana high level skills है सिसु share तो बगी platform अमु ओये सेल ग्रुप से मसेना family अमु ओये बगी हाई तारीख को सेल ग्रुप member है बसे कोई family अमु ने आने लोग यो Thongam Santina Masana Masabu Supernombagi Hinabi Lairaba Matamda Sakat Pahibadu Lakani, Lol Lauraga Singbagi Hinabi Lairabadi Bank Amadi NGO Kayana, Sel Pitagi Haiduna Tanarakani Fondoke. Aduga Nasi Kodi Yatokado Shenoida sanction order ni. Aduna Nasi Akoi Group Mari Moiran Kia the Yo the Pangme Masida Nate Pasana performance Utana Wak culture Selaba, Adi Sel Sigma Hainabi culture Selaba Tandadi. Rural Bank Manager Naso, PDS Chief Executive Officer Naso, Manipur Gima Papa the Tata Pesada, Moiran Kia the Dada, Hena Tatanaba, Madugi Sakti do, Makoida the Hoy Happy doing never. Ujala scheme gi makada oinam tanglai gas ki kuthangda Nambol Municipal Council gi Ward number 1 amasung Ward number 9 moijing amadi kongkham awangi oina imung kuntra marida gas connection phangan kre kongkham awang community hall pangthok patharu madada BJP Manipur Pradesh ki Vice President TS Basanta Nambol Municipal Council gi Chairperson CS Basanta yauna Ward member kaya susaru yakhi Thobal Commandona, Maisnam Ratan Kobat, Sahi Kunmarirom Surabat, Tentha Kunau Awang Lekai Dege, KCP People's War Group Kimio in Habanupa Amapare Hade. Masagi Zahi, Humpunitoirom Surabat, Ningtau Kong, Ward number 2, Santipudagi, Angom Zakuda, Chief Minister Ge, Haksel Gitengbangi Supplier, TS Saratchandrana, Lupalising Manga Tengbang Pikre, Chief Minister ga tanaraga lenga ki maikay degi piba yaba mating pinaba honagani haina Saratchandrana Fongdoki. Makata badane. Ai ngamjaba ai site ge palising manga amai present tawjarame aduga makata na anaba mai phibam sida akoi government site gi same site gi kari kari pakhapa yage habadu sem go tanaraga lagna tawjagani ko LIC Satellite Branch Bisnupur gi Makhada Bisnupur Modern Higher Secondary School Bubima School Amoina Laukthokpagi Thoroma Magasi School Ladu Pangthokre LIC Surachanpur Branch ki Makhada Leiriba Bisnupur Branch ki LIC Agent TS Danesor ki Makhada Apunba Policy Kunmari Puthoktuna Sahi Asigi Oina Anirak Subo Oina Bima School Oina Laukthokuna School Aduda LIC ki Maikaidagi Incentive Award Kusinabagi Thoram Aduda LIC Surachanpur Branch ki Branch Manager L Lobhum Satellite Office Bisnupur ki Branch in charge TS Ajay Modern Higher Secondary School ki Principal S Ghanas Yamna Miyoibagi Punsi asi Kudong Tiningai Oibana Masidegi Section Mamathau Tai Haiki. Punsi se is very insecure. We do not know Horen kari thokani, hayeng kari thokani, haibasi tamangam dabni. Aduna life se so idunaba. Punsi asi pom na poko punsi ni aduna life se mai pang nangta security leina nung nangta in order to make your life secure. In order to make life of each student, each and every student secure, the Bharat Sarkar na munna wakal thadar matunda satra satri singidamukta suba policy sikuthore ineba. No to drugs and stop mob Linsingi Pausel Puduna, Mamang Tha, February Gitang Kundagi, Kangladagi Makongna, Manipurgi districts in the Pausel Puduna Satkiba, Chajing Karam Awang Lekai Dege, Mutum Manikanta, Narang Ziribam the Tungkre.
All Jiribam Working Journalist Union na harau taramna okre mutum manikantana khongsat asida miyamna makatana mapung fana mateng pangbiyu haibaga loinana All Jiribam Working Journalist Union bo thagat pa phongdoke mafam adudagi Jiribam Police ki OC and Khogena makata ba khongsat ki damak lamthakre union gi maikai dagi mutum manikanta ki khongsat asibu miyamna mapung phan biyu haiki Buda no drugs amadi no mob launching haiba thimji da man sasari bise masi mai pak pa miam punong na su Manipur da lebi miam punong su haidi sagut pi pung thot pi ba amadi haiba magi panda masi phangna ba khoi miam punong hon aminasi adu inaw sinam phom da jaga jaga da chapum tam da khoi miam punong na su mateng pambina na ba aina khoi gi oli ba kungen sin ngi mai hidigi ai masi masu haijege Mamang thagi tang kunmari ki numidang pung tarama thoirom taba matamda chakpi karong block ki manung sana laiba ana khuno bilas ta laiba Ramdan Resource Li Rehabilitation Center da laiba drug saba mioi sing kuntrama pansuba Assam Rifles ki Major Arjun Malik na luchingba kangbu amana phukibagi mayokta yaningda phongdok tuneng asi chakpi karong kaithel thonglonduna wakat mi fam chathakre Anal Naga Students Union chakpi karong branch yauna tongan walup singna sinduna chathakiba wakat mi fam aduga mari lenana Anal Naga tangpi ki President Farming Sengolna Assam Rifles ki Major Arjun Malik asi atuba matamda lauthokadabani haiki ki press yam thing ticketing apiraga he tangani impan sat pase So in this endeavor very harmony adubu Dahan tang kunmari gi nungdang da Major Arjun Malik na masida leba akhoi gi remnan kano rehab center gi inmate sing bu torture to khibagi matang da akhoi chachabani maduna akhoi gi demand di mahakpu mafam istagi magi post gi transfer to thokpa habse akhoi gi demand ni ma bu transfer to thoktri phau magi mathak ta action chap chaba lokhatri phau akhoi demand se chathagani Paliba lengak asi hanagi lengak ki matamda paikhat lamba chawkhat thorangi thabak kaya namsinduna thambadagi chawkhat thorangi thabakta maning hale haina hanagi education minister KS Ratan Kumar na Moirang Kendra gi manung sana leiba Lake View Ground naran sana mamangda Iraima Lamaba Sporting Association sinduna chatharakiba football tournament loisin megi thoramda haikre Ataga kadung thaba amagi official gi oibe lakpe ai Moirang Sendra ai yong do ya do suni yadro mafam amani akoi Indian gi nationalism da yamna maru oiba INA gi mafam se masu leiba aduga culture gi yengoi da so akoi gi Moirang Kanglureng gi khamba to yamna significant oiba adugumba mafam yamna leiba mafam amani aduna masi akoi sengma sadana lebi gi damakta matam to akoi na masi aina PWD paida ngi matam akoi gi honorable chief minister oibi ngi sri oibo bina pai ngi matam da akoi LDA gi achoba akoi gi 200 feet muki park ki project ama koi all local city surroundings se mase koi plan to ho roma bali the same bali PNGSY dagi PWD gi to an pa funding dagi CRF dagi ke gi to ro mase am kan na to roma bali adu hoji ki akoi pai ba sarkar se matam dagi madu thoilonga koi packet pa ude adra ina hygienic badi mase ki project sing je koi mangjari ba mangje koi na visualize to zen ko mase mong thau nan se ai la hai ba taragani akoi yamna naha oiriba dynamic oiriba akoi na plan thousand me project me am thousand me base pangku pangam na ba mayam na madu mate pina bi wai go wapam si thamjabugan loina na Tournament adugi final match da NFC Nasauna City FC Moirang Bugol amasino da maithiba pikre winner amadi runners up da mathang sitna lupa lising kun amadi lupa lising tara pikhi Sagang Area Development Organization sinduna Churachandpur District ki Saikot Kendra gi manung chanba Samulamlan Playground da mamang thagitang kundagi tim tara marina saruk yaduna chatharakiba ahanba Open Knockout Football Tournament 2019 ngarang loisin kre loisin megi tharomda Samulamlan Subdivision gi EO thangpi yauna miyoi kayana saruk yakhi SYC Sagangna Father FC Samulamlan bu gol mangamari da maithiba piduna winner oikre winner amadi rana sabda trophy ga loinana mathang sitna lupa lising yankai amadi lupa lising kuntra pikhi hausilo silak pada maru iba pau amuk Chief Minister na ngasi lenga ki office kaya sangga kre kaya ama sana na ba urip uyung tam kre
amadi mitai maitai bo sidul tribe list ta chalhalo haiba dabi tawduna mioi cha kayana saruk yaduna khongjat chatkre Hojiki oinadi ISTV na pizaba Manipuri pau matang asida loisinjari miyang tabiri papumna makpo amukana kurumjari